खुरुमजरी इमेज पाउद मियंग ताबिरब ख्वाई पुनमकपु अहानबद तराम नोकजरी ngasiगी मरोइब पाउ वाकत चात्रेट मफुरोंगी थबक तो ओंथोक पयाब सिंह थबक तो ओंथोक लगनी हैना मुख्यमंत्री एन बिरेन हाइक्रे तरामरी सुबा यूनाइटेड मंगोलॉइड की मपोक कुमन थोरम पांगथोक्रे लोइनना एचडी कुमारस्वामी कर्नाटका की चीफ मिनिस्टर ओइना वासक लौक्रे हौजिक ngasiगी मपुंगोइब पाउ अमुक लोबिरसी था खुदिंग की ओइना मुख्यमंत्री नोंथोमम बिरेन लमदम असगी मियामगा तांग तरा मंगाद उनाबा अदु अंदक था असि ओइना गो टू विलेज मिशन प्रोग्राम लेखिबना यैथोरपदगी ngasi असि मुख्यमंत्री ना मियाम गु नखरे उनबगी थोरम अदुदा तोंगान तोंगान मफम कयादगी लाको मियोय कयागी वाकत चात्रेट मरिफुरोम मुख्यमंत्री ना तादुना थबक तो ओंथोक पयाब कया अमा थबक तो ओंथोक लगनी हाइकी इमुंग अमगी मीट उद्रब मियोय अहुमगी वाकत तारब तुंगदा मुख्यमंत्री ना मदु थबक तो ओंथोक नब मरी लेनब सिंद खंगन के मसीद नतना अतई थबक तो ओंथोक याब वाकत कया अमसु मुख्यमंत्री ना मरी लेनब कया अमदा थबक तो ओंथोक नब खंगन के हायरी मुख्यमंत्री की दरबार हॉल पांगथोक खिब मियाम उनबगी निमित कमरी लेन मुख्यमंत्री ना फोंगदोक पदा मोरे जेरी माउ अमदी बेहांग की चेक पोस्ट सिंगदा आइन कायना माइग्रेंट सिंग चंगलप पुलिस ऑफिसर्स सिंगना थिंगद्रबदी मखोई मतक एक्शन लोकटकनी सरकार असिना आइन कायना माइग्रेंट सिंग चंगलप थिंगनब अकनब थबक पाइखटली राज्य असगी बाउंडरी ओइरिबा जेरी माउ अमदी बेहांग लोमदगी चे चांग याउदना आइन कायना चंगलप सिंग थेनरबदी मफम अदुदा मथौक तौरिबा पुलिस सिंग एक्शन लोकटकनी हंदक इलीगल माइग्रेंट कया चंगलप थेनरे लनाई कंपनी सिंग आधार नंबर की थबक थिंगजिले सरकार सखंगलबा लोइसंग आधार नंबर की थबक तहोलगनी मियाम की निमिट लाकपा वाकत सिंग थबक ओइना पाइखटनबा ऑफिसर सिंह खंगलगा तरुमद्रबदी एक्शन लौगनी मकोइना मियामबु ताकपी तंबिदुना लमजिंग बिगदबनी ngasi वाकत सिंह मनुंगदा लनाई मियोय कयाना मखोय मखोयगा चानब थबक तौजनबा बैंक लोन लौजगे हाइबा अना अयक मरी लेनब वाकत कया मुख्यमंत्री ताकके बगे लोयना लैसांग विलेज की अवार्ड पकया मेंशन बिनबा खुल अदुगी चीफ चेयरमैन मुख्यमंत्री दा मेमोरेंडम अमसु खुसनकी ngarang nahan de koi mau de gi sangakwa मोरे दगी संगकवा जिरी दगी संगकवा और बेहांग साइड दगी संगकपु सिंसी चेक पोस्ट अखोगी गेट पालगा है चुंगगी अराक चेक तो बन तब गेट पालगा इस संदे अबे मपान दगी लापुसिं लोइना चेक तो दरकार लेगे अन चेक तो बुदबनी नेंगा अनहानमा इबिजी इंस्टिट्यूट तो करे अदुना माउदगी कई कनागुमना चंगलावा गसमाय द फाल से चांग याउदब इलीगल लिबो है से आ नियम में मतलब ने लापदुदी इंडिया मनु नि इंडिया की सिटीजन लापद की पॉइंट से चांग याउदर मरम सादन आमता बतार समाय द फाल अदुदी पुलिस स्टेशन लाहल लेबो पुलिस स्टेशन की ऑफिसर सिंदु मदि में एक्शन लोगो कांगपोकपी जिला की लैसांग खुल की इंफ्रास्ट्रक्चर की अवार्ड पकया लेरिबा अदु मेनकट पिनब मुख्यमंत्री दा मेमोरेंडम पिसिनख्रे खुल की चीफ चेयरमैन ऑफ लैसांग विलेज दा दरकार ओइबा इंफ्रास्ट्रक्चर सिंह अथो मतंग मनुंग सेंगबत सागर पिनबसु मुख्यमंत्री दा पिखिबा मेमोरेंडम अदुदा खंगहल्ली हारिबा मेमोरेंडम अदुदा मेन रोड आईटी रोड तगी लैसांग विलेज फाउबगी किलोमीटर अहुम की रिंग रोड सेंबिबा थकनब इसिंग फंगनबिबा अंगनवाड़ी सेंटर खुदकता हांगबिबा हाइबा वाफम कया याउरी हाइना ngasi मणिपुर प्रेस क्लब ता पाउमिसिंग उनबा अमदा लेसांग विलेज की चीफ तोंगसत हाउकिप न फोंगदोख्रे नियोगी कम्युनिकेशन लंबी नीति सा लंबी नीति कोइदा लंबी से बिनवा नंबर 1 किरबे अनि सुदा नियोगी हिंगबगी कनो टिंगिंग वाटर इसिंग थंगबा लेके वाटर सप्लाई हम सुदा कम्युनिटी हॉल और आंगनबाड़ी सेंटर और मेरी होते सेंसा दई मसी पीरमे था खुदिंगी पांगथोकपा पुलिस कम्युनिटी लायजन ग्रुप
PCLG meeting kam miam gi numit more police na sindar ngasi all community development organization more acadom gi office ta acadom na yumbu oiduna pangthokre ngasi gi thormadu da SDC more Romeo more police ki SDPO Sandip Gopal Das CDO more gi DSP TH Thomas amadi more police ki OC letko how wifi more CDO gi OC Sakti Sen more fire service ki OC Surchandra amadi atei police officer sing more the lady but tongan community leader sing imalup ki lusing basing Cookie Shift Association ki secretary electricity department more hospital PSC more UBI Gari Association PHED amadi atei myo kana saru yaki ngasi ki thoromadu da community leaders sing na more the drug ki problem lady ba asi kari karam na tawraga di phagadage more fire service ki gari sing asi yamna malle amaramda more da nong khajitang chubaga mai mutpa chief minister haksel gi tengbang gi card asi myoy kaya da fangdan leiribagi matang more da lottery sanari basing karamna thingani Tenopal district transport office leitabana gari sing registered tawpham leitaba more hospital da ultrasound longnabi khudong chaba leitabana Myanmar gi tamu da chatun loribasi gi matang more da ising awaba kaya mayunariba VSED na more da water supply yondaba more hospital la gynecologist doctor amal lerambadu transfer chatki badagi tharak tab sing asing matang su pukatki auto association gi president ya haiki bada miam gi numit asi more da kayak torbasu ngasi phawda kanaba ifang pangdabagum tawri haiki Deputy Chief Minister Yumnam Joy Kumar na ngasi youth club uripok Achom Laikai Imphal gi basket ground kam community hall gi jimthak ta install toba solar power plant ma sanga krai kilowatt mangai capacity oiba rooftop solar power plant asi uripok assembly constituency da install toba handaki sina ahum subani tharmadu da wangal da deputy chief minister na haikibada electricity haibasina aikoi punsi gi changdabi yadraba yamna maru eba amani missing hangalak pagalena matam gi matung inna power consumption tobasu hangalai asiguma phiu masida hydro natraga atei mineral resource singdagi nataba solar energy gumba atopa source amadagi pak sinanaba sem sagadabani rooftop solar power plant singasi maniredaga Manipur state power distribution company limited MSPDCL na punna packet pani masina power grid singi energy consumption toba hantan bada mateng pangani haiki makha tarduna mahang na haiki bada project asigi makha da uripok assembly constituency gi mafam kuntra manga da asigumba power plant sing ahan batangka ki oina install tonoba identified tawre haiki Raijagi Consumer Affairs Minister Karam Syam haikre Mongoloid jati asi mathauna marinjel leiba jati ni masi mipum khudimang na yanarabani aikoi masal gi marakta apikpa wakhalna ai jati wakhal da punchinaba yadabagi laina ama ohilli wapam asi ngasi lamyan mas sanglen da pangthokpa taramari suba United Mongoloid ki mapokkuman thorumda mantrina phongdokkibani mantrina makha taraduna aikoi masal gi marakta yanadab leiriba asi hana mutatpa mathok tai Objecti lairik laisu hairaba naha sing thoraktuna makoidigi mateng launaba khonasi aikoi mongoloid masel chakhonaba khonabada mateng pinasi haiki ngasi kanglok jati kudima punma yagise asilma leader ogri bandamse asilma leader abaka takati kanglok jati punma se magi matung ilga loi sakigane matamudagi social organizing ki value su khangani pangkok ki khanna tabak kudima su pangkok ngamgane aduna akoi apa jati kudima ya singba akoi darkar hui Tormaduda Hanagi Minister RV Mingting, UCM ki President Sunil Karam, Cookie Chiefs Association ki President Tongpu Kipjain, Comram Union ki President Amang Sewoto, United Mongoloid ki President Lanbo Kabuin na Thormapu Amadi Akanomitung Singh Oiki. Manipur Commission for Protection of Child Rights MCP CR Housing Chathariba District Level Child Rights Awareness Program gi saruk ama oina 1 day awareness program on child rights
with a focus on Juvenile Act 2015 and POCSO Act 2012 umang laikol hairok ta pangthokre. Thormaduda atoi mitung oikiba Education, Labor and Employment Minister Thoksom Rajesh Sam haikibda workshops sing natraga seminars sing gi awareness program singi kutangda pau sing paujal sing piribas singi maru oibadu miyamna khangba darkar oi. MPCR na chathariba awareness program gi matangda sandukna hairaduna minister na Juvenile Justice Act 2015 POCSO Act 2012 ki makhada karamna angang sing amasung makhoi hak sing ngak senduna thamgadagi haibagi maru oibagi matangda miyamda khangan ki. Minister na makha tarduna miyamna matengi damak police station da chatli amadi miyamda mapung phana mateng piba haibasi police personnel singi mathawni haiki. Ngasigi thormadu MC PCR gi chairperson Srimati Sumati Bala Ningthojam na thormapu Thobal Jila Parishad ki Adhyaksa Srimati Hasina Begum, Deputy Commissioner Thobal Hawam Rosita Devi, Acting Session Judge Bini Ningombam na akanamitung sing oiki. TH Charanjit Singha MCS Video Kaksing, KSS Umananda Singha MCS Video Lilong, M Beto MCS Video Thobal amasung H Sukumar MCS BO DC Thobal bungasi farewell pibagi thorum ama DC office Thobal gi conference hall pangthokre. Thorum aduda DC Thobal Hawam Rosita Devina Chatkigadoroba officers sing aduna district asibu chakhonnaba choktabalitina thorum ba mathok sing adubu thagaladuna makhoi anoba posting mafam sing dasu hena chakhotpa purakpo ersunu haiki. Gram Swaraj Yoj Avian Mission Indradhanush Kamari Lenangasi Primary Health Center Moreda Nomagi Oiba District Level Workshop on Pangtokre. Thorumasi District Immunization Officer Tenopal Dr. KH Gojena Sinduna Pangtok Pani. Ngasi workshop asi Pangtopagi Maru Eba Pandamdi Government of India gi program ama oiriba IMI na chaliba chahi lisini tarani pangi December fawgi manungda toan ba district singda leiriba pokpo da ngairiba angang dagi chahi ani farba angang singda chama immunization piduna sibiya ba aruba laina taruktagi ngaktok pani tharum aduda World Health Organization gi Surveillance Medical Officer Dr. Pranoy Dattana resource person oina wangang ki workshop asida Tenopal district manungdal leiba tongan ba hospital primary health center sing amasung primary health sub center sing Dr. Singh health worker sing amasung district asigi program manager sing su saruyaki. India da leiriba left party singna Narendra Modi bu yaninda fongdok tu ngasi leipak asigi mafam kaya da protest taukrai. Kongjang asibu sogatu ngasi Manipur gi left party singna su JM Hall da miyam gi mifam ga loena protest taukrai. Protest asi Narendra Modi na communalization tauba amadi miyam gi mayok tu leiba policy sembagi damak chathakibani. Ngasi protest ta saruk yakhiba singna Narendra Modi na leipak lengak padagi pochagi mamal atiapak na wanglib asidasu pendaba fongdoke. Mantri Pukida leiba MR Roller Floor Mill gi mapu Mahendra Kumar Jain State Bank of India dagi fake documents sizinarga lupa crore nipalom loan oina lokthokre amadi maki mill asi agricultural land da sajile haina paukse da yorpachi laibak tibani. Masi Mahendra Kumar Jain bu ijat soonaba wapamni haina ngasi Manipur Press Club da paumi singa unaba amada Mahendra Kumar Jain masana fongdokre. Mana hai loan lobigi chap chaba document sing matik chana lei aduga mahangna mill asi chalairakpa chahi kulumdoi helakli agricultural land da mill sai haiban chingba kaya maral siriba asigi matangda matik chaba inquiry chathabiu loinana maki lam kaya India gi toan state singsu lei Basisu inquiry tobiu maduda mahak masamaksu temang jagi haiki. Northeastern Region Community Resource Management Project NERCORMP Chandel gi makhada Chandel District Charangching Kulen Village Saba Charangching Village Thong Dimuk early ngasi Deputy Commissioner Chandel Krishna Kumar IAS na hauno bimatung ina sangadun miyam da kusana krei. Sangabagi thormaduda
NERCOR MP चांदेल की डिस्ट्रिक्ट प्रोजेक्ट डायरेक्टर लिली रोज जाजो, 18 असम राइफल्स की कमांडिंग ऑफिसर प्रसाद गरफादे, यूनाइटेड नगा काउंसिल की जॉइंट सेक्रेटरी गैब्रियल चिने, चरांगसिंग विलेज की चीफ SN पीटर अतई मियोय कैन सरुया की। सेंट पीटर्स पेरिस चांदेल की असिस्टेंट पेरिस प्रीस रिवरेंड फादर मार्क कामसंगाना थरमदुगी ब्लेसिंग मिनिस्टर ओइकी। ngasi ki thoromda chief guest oikiba DC Chandel Krishna Kumar na phongdokibada India gi oina khwaidi ki sothaba district sing khangat laga akhana miyang changduna chakot hanaba honabada Chandel district su yauri district asigi damak lambi semba mai ising ana lengi amadi hiram kayada chakona bathabak kaya paikali masida miyamna cooperation pibiu haiki Manipur Naga Revolutionary Front की डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी के असिस्टेंट सेक्रेटरी ने थादुरप चेरोलदा नगा निंग तमग वफम वारिशिन पुरक न बखोना बदा RN रवि ने पुथोरलिबा टेरिटोरियल काउंसिल की मॉडल असिना सही लिसंग सिना इंडियन ऑपी नेबिदुना तोत नेट पिदुन लागलबा नगा सिंगना थेंगनरिबा लोइलम लेंगा की म्यूट मिनै अदुदगी कैदोंनुंदसु कोखनमंगम लोय मसिना येलोंगैदगी खुंदा मिनकलबा येलोंमी मचिम मनाउ सिंगदा अमगा थाजनदबा हेना वांकत हंगनी नगा मियामना लिसांग सिना नगा की निंग तमगिदबक इमु नाइमु ताना कथोक्तुना लाकिबाबु टेरिटोरियल काउंसिल गा खक सक्चनबा यारोय ngasi lamdam asigi miyamna thengnariba loilam lenga ki miot minai amadi namthabiba siri India gi loilam lenga asi maru phangna langtok tribama kai adum lengdan laikigani India gi loilam lenga asibu punna thenamina tuna lenga asi Manipur gi laimai gi maru phukna langtok kinaba apunba lanthing amagi damak sem saminarasi aikoi gi top puari asi India na mangana bo honaraliba asida thudana ba aikoi punna leminarasi hairi ngarang numidang pung mapalom tabda wangu nongda khong awang lekai delaba yum ama khangodana mai chalakpada yum aduda tumduna leiba yumbu tenthok pang nangogda badagi maina chaktuna siri leikedraba adu angom kulababu chayum putaret kawi yum adugi manak napu mafamda isai nomagi thorum ama pangthok pada imung manung sing yengba chatkibada mangna yum adu sangduna lehobada mai adu chalakpadagi khudong thiba thokdo adu nangkibani Kulababu nahan makai mafam amada thabak chatluraga mayumda halakpa numit nini khakta ngairi mai chakibadu moirangi fire service na kanna honabada lapana maram oibidi awab mai unaki hairi Janata Dal Secular JDS ki SD Kumaraswamy bu Karnataka ki chief minister oina ngasi wasak lohon krei Thormaduda Congress President Rahul Gandhi, Sonia Gandhi, amadi Regional Lusingma Singh, Mamata Banerjee, Mayawati, amasung Arvind Kejriwal chingba kayasu saruk yaki. Wasak lobagi thorum adu stadium amada tawgani haramani adubu opposition party singi oiba punpham amuk oirepa yariba Bidhan Sabha complex chahi yakhanipan surba Kumaraswamy mana mafam adu hongdo hanki. Naminini chief minister Oiramlaba BJP BS Yedurappa na haiki bada Congress amasung JDS ki alliance asi tha ahumdagi nipan phawba chatkani thajadre Kumaraswamy ga loina Karnataka gi Congress President G Parmeshwar su Deputy Chief Minister oina wasak lauki Anoba government asida Congress na Minister Kunithoi JDS na Taranithoi ogani hairi Speaker na Congress tagi aduga Deputy Speaker na JDS tagi logani Kumaraswamy gi oina Chief Minister oina wasak lauba anirak subani Jammu masung Kashmir gi Samba sector da Pakistan ceasefire together nomai kapsil lapati gi thokdokta nipama cha ama amasung nupi ama yauna miyo makan manga sikre loina BSF jawan yauna miyo kuntra herman asopa nangkrei Home Minister Rajnath Singh haiki Indian force nadi nongmai kapalekidri adumoinamak lan kaihuralabadi matik chaba paukum pigani Ramjan manung the anti terror operation lepana law and order ipim pagatle haina state police na phongdoki Jammu Samba amasung Kathua district singi RS Pura Arnia Ramgarh Samba amasung Hirangada sector singda Pakistan Rangers singna heavy mortar cell sing kapsel lepti hairi BSF nasu matik chaw pakum piri ngam khagedi kilometer manga phawgi manungda leiba mahi tampam sangsing loinamak sudi thadokrai
एडमिनिस्ट्रेशन सोक्लब मफमसिंग ngak senaba police thajingkre hari relief camp sing hangdokre home minister na India gimthana blepak sina India bu ingna china lainaba pamdi haiki hojik sana bagi pau Kaksing District Table Tennis Association Kaksing na Youth Affairs in Sports Thawal kusamna na ahan batangkak ki changna na sathagadaba table tennis coaching amang asidagi Kaksing District Kaksing chumnang daliba indoor stadium na hogdokre coaching hogdokpa thorum aduda I Purnimasi District Sports Officer Thawal gi thopuriba aduga Kaksing District in charge oiriban atoi mitung amasung Khatimem Nilachandra President Kaksing District Table Tennis Association na tormapu aina sarugya ki nupi macha chanaroi tara amasung nupa macha kumatoi punna chanaroi kontra mathoina sarugya ga doriba coaching hokdokpi thorum da atoi mitung i warol piraduna District Sports Officer I Purnimasi na hai Manipur si table tennis sanabaga yamna chana balamdam amani adubu association singna tournament khara tawraga mapangi championship yawba charamdai khaktada coaching tawraga apaba sanoi henna putopa ngam loi khanbadagi changnaina chathagadaba table tennis coaching chathaba mathau tare khanbadagi ngasi asiguma coaching camp asi pangthokpani sanoi singnasu thawai yawn hona bi haina phongdokki tournament khara tawraga आइदगी चलमदाय मतमदा कोचिंग खरा तौबसिना आंगांग सिंगसिदा परफॉर्मेंस से हाइगलप ngमोय हाइबगी वाखन जि खलगा आयांगना रेगुलर कोचिंग असि पांगथोक तारगदि अखोय सोयदना नोंग नत्रगा नोंगदि अखोय आंगांग सिंगसिदा नेशनल gi थाकता अमसो इंटरनेशनल थाकौति योरप याबगी फिबम जि लाकद्रा हाइबा वाखल लोंदुदा आयांगना रेगुलर कोचिंग कैंप कोचिंग सि होगी फर्स्ट फेज होइना अखोय हांगदुक दोइनिंग असि हांगदुक दोइसि Hojik arobida maroba pau amu hana pejari wakat chatre maifurom gi thabak to ontok pa yabasing thabak to ontok lagani haina Mukhyamantri N Biren haikre taramari suba United Mongoliet ki mapokuman thorom pangthok kre loinana SD Kumaraswamy Karnataka gi Chief Minister oina wasak laukre ngasi gi damak tadi image paudam pejaba matanga silo sinjari miyamba mukana kurumjari